Imphal-Dimapur Lambida, Policena Ngak Sellaga Ngasidagi Miyam Chatpa Houhankhre, Aki-Tujungba Yaodana Kukising Airport Laknaba Houre, Miyam na Pamnaramba, Thazaba Thamnarudaba Thabak Waina, President Rule Government on Toktuna, Maitei Sing Senapati Pauba Chalan Baduga, Kukising na Imphal Airport Pauba Laktuna, Flight Tonglaga Chatpa Haivadi, Sangtok Sangsan Githavak, Ngasidagi Houhankhre, Ahanbagi Thaurang Asida, Manipur Police ki IG Amanlusingba, Police amasung Central Forcing Punsinaraga, Mangzong na makoida Chatnabagi Pau Pirakpa Kangbu adubu puraga Chalanbane, Thaurang asi Ngasidagi Haubane, Ayet Papan Bamata Yaodana Kukising, Kukising, Imphal Airport Pauba Chatpada, Manipur Police na Ngak Sellaga Soyangam Thogandana, Houhanbangamle, Matawasumna, Maitei Yamasung, Atay Purupsing na Imphal-Dimapur Lambi Asida, Chatpada, Ningzing Mangzing na Balayagaso, Police ta Hana Pau Piraga, Ningtina Ngak Sen Bagi Thavak Laukalaga Chalhale, Houzik Paubagi Waina Thingba Mata Pirakpagi Pau Laite. Kongsat adubu asway angam thoktanaba yengsilliba police officer amana hai. Hanadagi haunasu kanagumbana lambi asida chatki hairagadi. Police na makhoibu pick up tawraga safagadaba mafam phauba. Thinbagi thabak tawraga lae ngasigi sina ahanbani haina lawba yade. Mahangna makhata na hai kanagumbana makhoi gari da chatki hairagasu law and order gi phibam kupna yengsilaga. Soy ngam loidaba phibam ma lairagadi. Skort marakta adum chalhananaba thaurang laigane. Houzik maki wainadi kanagumba mana maning tamna security forcing yaudana lambi asida hektamak chalhanba haibadumadi waithokpa yakhiroi. Madu yahananaba laingaki maikaidagi yamna kanna honare athuba matamda yaraklagani haibagi thajaba lei. Sangthok sangsingi I pausing asi yamna sensitive oiba issue oibana pause singna yariba makai phongdana bohna bigadabane. Publicity natraga exclusive news dagi Miyam asoy angam yahundana sathok chasin tauba yahanbaduna hena maru oi. Taubadadi houzik maki oinadi pung kayada Imphal-dagi Senapati da Chatkadagi amasung Senapati-dagi pung kayada Imphal-da lakadagi haibasu haidou haiba yadre. Masigisu mathakta nongmada kayarak Chatkadagi haibasu phongdoktre taubadadi makhoigi sathok chasin gi thabaksing asida security force ki section thaurang laukhatpagi tangai fadaba haibadu laibana. Manak nakpa police station singdagi I pau han lawbiyo Madugi tungda makhoibu safagadaba phibam ama ohenaba police na honaraga chalhangane. BJP ki MLA singna Union Home Minister da Aroiba wa Haigadouri, Biren ki team Delhi da Chatkhre, Hayeng Speaker ki Kangbu Chatkadouri, Matam sang na Manipur da Miyam ki kholaw leihandana thambadagi khoirang khoisawnaraba BJP ki MLA sing Union Home Minister unaduna Aroiba wafam ama khangdoknanaba mathang Delhi da thomjinaba Houhankhre. Ngasi ex Chief Minister N Biren na lusingba team Delhi gi damak Imphal thadokre aduga Hayeng na Manipur Legislative Assembly gi Speaker TS Saitaverta na lusingba MLA sing Delhi gi damak Imphal thadokadaure. Paw wasina makhata na hai ngasi numidjungba matungda ex Chief Minister N Biren MLA Dr. Sapam Ranjan Haikham Dingo amasung Salam Raje na chingba Delhi gi damak punna Imphal thadok minakhe. Hayeng Manipur Legislative Assembly gi Speaker TS Saitaverta MLA Pawnam Brojen amade Atay MLA kaya amasu Delhi da Chatkadouri. Kurai Assembly Constituency gi MLA L Susindrodi hanadagi hauna Guwahati da leirakbane. Mahaksu ngasi numidang Delhi da yoksilaba yai haina paw asina haire. Kari maram gi damak MLA sing mathang Delhi da paisinariba no haibagi matangda hangba paw na hai. Manipur da President rule leirakliwasi matam sangjilaklei. Mathangi general election gi matam su yamna tensilaklei. Asigumba matam asida BJP gi government ama semhaudragadi party gi oinasu MLA sing gi oinasu mikhal gi matamda yamna phibam chadaba thokanai maram aduna makhoi mayam punsinaraga party gi lusingba sing unaduna anauba laingak ama semnabagi wafam pukhatminanaba BJP gi MLA sing punna khongsan ba haunabane. Party asigi MLA saruk ahum gi manungda anidi soidana Delhi da nongmanini sigi manungda yauksinnarakani haire. Laingak ama sembagi matangda central government amadi BJP gi national leader singna MLA singda mangjongna signal ama phauba pirakpa leitre. Chumna sum party manungi oibanina laingak ama semanduna state asida tangdu leitaba phibam lehenabagi thaudang adu MLA singda sinabinaba taksinsi haina. Warep nakhiba ma leikhe khongsat asida ayamba MLA sing yawgane. Hana pulu yadana leiramba sing haujikti ayamba na punsille adubu leader gi matangdadi hana gi chief minister asina amuk nauna oigani hairagadi Sawaloi haiba MLA kharagi chawraba condition ama lei haina pawgi source asina makha tarakle adubu makhoi anauba laingak amagi damaktadi punsile haire. Chahi ani Sudriba Angangda Thungba Khuba Fahannabagi Hidak Pithakloidabani
Madhya Pradesh amadi Rajasthan da lok khuba phanabagi hidak thaklubadagi angang nipan sikraba tungda Union Ministry of Health and Family Welfare Directorate General of Health Services na laibak asigi state amadi Union Territory pumnamakta section warol piduna Chahi ani Sudriba angangsingda lok thungba Khuba Fahannabagi hidak pithaktanaba Houhankhre. Directorate General of Health Services na hiramasagi matangda thokiba cherol amana hai yariba makai masagi chahi manga Sudriba angangsingda lok thungba Fahannabagi hidak pijaroidabani tangai fadana pijaba tarabasu ningthina khanghairaba doctor amagi midyeng makhada hidak thagadabani lok thungba Fahannabagi hidak pijabaga loinana atay atopa hidak sing pijaba matamda drug reaction thoktuna angangsingda chawnu khudongthiba mayokna halakba yai haire Lokhatpa yaba section thaurang singgi matangda Directorate General of Health Services ki advisory asina hai chahi noriba angangsing lok thungba thengnarabadi hidak thadringaida mahi manai marang kaina pithaklaga ningthina pothahangadabani masina angangsinggi immune system kangkhalaktuna anabadu mathanta fahankhibada chawna mateng oinagani State Union Territory khudingmaki Health Department sing District Health Authority sing amadi Clinical Establishment Healthcare Facility pumnamakna Ministry gi guideline asi ngakna satkadabani haina su phongdokle khwaidagi ahanbo oina September 22 da Rajasthan ge Bharatpur amadi September 19 da na Sikar da chahi noriba angang ani lok khuba phanabagi hidak thaklubadagi sikhe hairiba hidak adu da dexatromethorphan hydrobromide yauramba thengnakhe hairiba hidak makhal asi doctor ge prescription yaudrebasu manak nakpa pharmacy amadagi rai laina hekta leiba yaba hidak makhal ne